ngak senduna thambagi tangai fadaba leire haina Manipur gi Governor Dr. Najma Heptulana miyamgi pukning singsinkhre. Kangluf naiba wakalonda thabak taunarakpana lamdam asigi laingak londa achouba khurau oire haina Manipur gi Chief Minister N Birena phongdokre. Manipur Pollution Control Board na Imphal City manungda noise pollution amasong air pollution gi sang kaya yamna hengatpage haiba yengsingadawri. Amadi lamdam asigi nat amadi chatnabi bu masak takpada literature dance amadi music na choba thokdang lawri haina Manipur gi saknai raba film maker Aribam Sam Sarvana haikre. Kurumjari Times of Manipur gi numidang pau miyeng tabiri punamakpu ARUNBALA taram nokjari ngasigi maruiba pausing miyamda sandokna pijari. Lamdam asigi mahosagi fazaba kaya asibu masak takpada siroi lili na achoba thokdang lauribani mahosagi khal kaitharakpana migi athengba matamdagi jungi anganba saruk fawba satpa lili makalasi mangsilakbugum tauribasi yamna laibak thibani maramaduna stakeholder khudingbakna ngalingai matamda mityeng sangduna siroi lili bu ngak senduna thambagi tangai fadaba leire haina Manipur gi Governor Dr. Najma Heptulana phongdokre wafam asing asi ukrul gi TNL ground pangtokhiba numit mari ni chupna satharakhiba ahumlak suba siroi lili Festival loisinbagi tharomda athoiba mithunglengi oiba warol piraduna phongdokhibani mahakna makha taraduna malemgi oina aingasagi khal kaitharagliba asina lamdam asida piriba saitheng kaya asigi marakta ICAR na lei makal asibu yokhatuna thamnana ba honariba kaya asi singthaningai oi karigumba ikoina matam chana lokhatpam thokpa thabak sing lokhat hodaba thoklabadi tanglaba lei makal asi mangkhibagi maram ama oirakpa yai lili khakta natana lamdam asida fangliba mamal yamlaba flora amadi fauna sing asi mangkhiba yabagi akiba laitaba nate lamdam asida fangliba orchid flora amadi fauna kaya asina lamdam asibu malemda masak takpada achoba thodang lauribani maramaduna lamdam asigi miyamna mamal yamlaba mahosagi fajaba kaya asi kananaba honaminasi karigumba siroi festival asi ningthina tongan tonganba thoram kayaga loinana pangthoktuna miyamda khanghalabadi lamkoiba kayagi pukning singsinbadasu achobu mateng oigani hairaduna asigumba festival asina mahosabu kanbada natana lamkoiba kayagi pukning singchundana lamdam asigi miyamgi fajaba hospitality asi masak khanghanbadasu achoba mateng oigadaribani haiki. Festival, if packaged and marked properly, can become a tourist attraction going by the increase in footfall from the previous edition. The festival can lead to a boom in tourism for the district and state in general, as just the Secretary of Tourism has told us. Aigi furup aigi khunai haiba wakalona mangda thamduna furup ki interest ta thabak tawrakpana leibak asi marachena laingakpada achobu khuro ama oire kanglup ki haiba wakalon thadoktuna amatta oiba Manipur amagidamak mangjil thana chatminarasi haina Manipur gi Chief Minister N Birena haikre wafam asing asi first emer gi parade ground da pangthokhiba chamaga kungini pan suba Manipur Police Rising Day ge thoromda haikibani makna makha taraduna lamdam asida police ki thabak tawba haibasi araiba amadi natte oiriba fibam asida police department na law and order ngakna thamnana bagidamak lauriba thodang asi thaganingai ni laibak thibadi leibak ki interest na thaiduna thamlaga kangluf naiba wakalonda thabak tawnarakpana leibak asi tung hallaga chatpagi fibam amada lagliba asini aikhoi pungnamakna lamdam asida pokpani lamdam asida charokpani masida aigi lam haiduna machet setoknabagi wakalon thadoknarasi leingak asina su phurup amatagi interest thoknanaba thabak tawdri telaba miyoibagi mapok asida aigi nangi haiduna waraunaroi haiki. Manipur अपना सकम कंबा नाक बाहर से पूरी हम कमिटेड नहीं फिर नहीं अगर कोई भारत सरकार की लेबर मनुष्यों को ये मंदिर खाद्य बंद खाने अरुबा लंदन से शांति पीस हालत का वो हमें भी सही थाबक भवन में जो कोई वो मैंने हमारे मुताबिक कोई मरीन पांगी मरीन एप्लीकेशन करोगी अरुबा प्रजास की lan namadi kursi napos ke andar lagi ba to apply bayar ga ni pहुंचे अगर एग्री बेसिस ना उसमें कहीं करोगे नमस्ते पुनः नमस्ते पुनः जोड़ी अब प्रोमिस किया तो मणिपुर में होएंगे
Nakal Amaromda, Chief Minister Namakha Taraduna, duty na mang de Tamduna Punamak, Tungoinaram Lagama Tozuriba, Police Personnel Singi, Tobimal, Equina Kaupom Tokte, Police Department, and Loribat Hodang, Asibu Ikai Kumnaba, Utpa Oina, Mato. Tauna Maribak Mazati Gidamak Tawaina Pontapi Kraba Manipur Police ke Personnel Singi Ning Sing Kubam Amasu Laingak Asina Infalgi Mafam Chaba Ama Yenglaga Saragani Loinana Haksangi Fibam Fit Oiba Nupi Personnel Chama Kangetuna Nupi Commando Team Amasu Thamlagani Haina Mahakna Makhataki Police koi sense sacrifice ke moi koi memorial stage to sema kana moi koi dai putting is there to one koi हाँ ये पूरा मतलब आपको खाना तो जिस डेला आदर है ये पैसा खर्च करता है इतना ही खुले बहुत तो पुलिस की ना सोसाइटी की मतलब हमारे इलाके की मतलब स्टेट की मतलब कस्बों की कस्बों का लोग मैं हम लोग रेकोमेंडेशन की बात अब यहाँ की लाइफ गवर्नमेंट सेंट्रल लेवल पर क्या हमना विजनरी लीडर ये लाइन हाई तो हैंडल कोई Ngasigi Thorom Aduki Sarukama Oina, Manipur Chief Minister and Birena Contingent Singh Yangsenki, Loinana Manga Suba IRV CEO Parade Commander, SA Zugesona Luchingduna Chatkiba, Mas Paski, Salami Chief Minister na okay, Mathoning Tizana Tobuki the Makpiba DZP Trophy for Best Police Station, Yahan Bamana, More Police Station, Anishuba Manana, Lilong Police Station, Ahum Suba Manana, Thobal Police Station da PK, Aduga DZP Trophy for Best Battalion, Yahan Bamanana, Manga Suba, Manipur Rifles na Anishuba Manana, Anishuba Manipur Rifles Battalion Aduga Ahum Suba Manana Ahum Suba IRV gi amade Mapan Suba IRV Battalion da Khosinake Thorom Aduga Mari Lainana Blood Donation Camp Amasu Ahanba Manipur Rifles ki banquet holder Pangthoki. So altogether 150 sir. Imphal Manungda Thogliba noise pollution asigi chang Hengat Hanbada diesel auto na su asobo maram ama ohelle Imphal Manungda Makol Langbagi Chang asi kayam na oibagi haibagi matangda numinini chupna noise pollution monitoring Imphal gi mafam ahumda pangthoklagani haina Manipur Pollution Control Board Lamphel Patki Assistant Environmental Engineer Dr. W. Rosana Fongdorakli wafam singasi Lamphel Patalaiba Manipur Pollution Control Board ki office ta Dr. W. Roshan ga khanana unaba amada Fongdokibani Assistant Environmental Engineer Dr. W. Roshan na makataraduna Central Pollution Control Board na pirakpa pautaki matung inna Manipur Pollution Control Board na numinini chupna Imphal gi mafam ahumda noise pollution monitoring taunanaba semsari October kunmathoi amadi kuntareta tangkak ani thokna pre Diwali amadi Diwali haina khaidoktuna mafam ahumda Diwali mamang amadi Diwali numitta Imphal manungda makhol langbagi chang asi kaya yamna hengatpage haibadu khangnanaba honagani MG Avenue Kaisampart amadi Singjamai hariba mafam sing asida record launanaba Manipur Pollution Control Board na semsare amaromda nungsitta motpagi sangsu khangnanaba haiduna Manipur Pollution Control Board ki atopa team amana ambient air quality monitoring su tawgani masina October kundagina November ahum fawba numitara mangani chupna chathagani masida nungsita yawba pollution gi sang asi kaya yawbage habasu monitor tawgani TOMTV na hangba wahangi pakhumda Imphal manungda cheliba diesel auto singdagi tholakpa makol asina noise pollution thokhalliba singi manungda ama oiri adubu auto asibu sariba company nadi noise level yare haina thadorokpani company na ayaba pirabasu noise thokhanbagi sang hengat hanbagi maram amadi oheli haina fongdokhi Sampati ki governor ki paring delay riba lambi asigi lambi mataida monitoring ani suba mafum oina pangthok sagani adigi ahum subadana akhoi singjamai parking da oina pangthok sagani hai basi pre Diwali gi oina tangkun mathoi da pangthokani aduga Diwali nimita chu pangthokani adu monitoring gi timings di nungdang wairom gi pung 6 ti hauraga pung 12 bo pangthok sagani noise ki oina akhoi gi diesel auto sigi yamna kaino ba sensitive issue oiba ko adigi diesel auto driver singna su adum yaningdaba sum media gi thongna adum phongdorok pasu yawi adu khwai luri badi masi company duna masi yare haduna certified tawraga tharok boiba noise level si yare na thadorok panina ose akhoi heta masi yade khoti na hairu su langani ko adu tawudabu akhoi gi ambient noise na akhoi gi surrounding the all level noise di Imphal city de adum hele basi diesel su yamna contributor mani noise ki da ko aduni hindi heli adu akhoi na hoji akhoi gi government side tagi su koi pollution gi side tagi su ko alternative mayama akhoi hoji tauna ba hona jari ko
Amaromda ngasi police raising day numit asiga mari lainana SP Imphal East District Jogesh Chandra Hobi Jamna District Police asigi oina chaka mari panba gari singi oiba garage amadi gymnasium sangabaga loinana gymnasium asida television set amasu thamkhre Technopol District ki manung chanba more dasu thoram asi pangthokhi more police na best police station tarakpada nungaiba phongdokhi hiram asigi mari lainana aikoi gi mihut asapriya gi report ama Hojik more police station ki chamga kunipan suba rising day thoramga loinana more border town da laiba more police station asina Manipur da laiba police station khudingmaktagi best police station award fanglakpa sida Technopol gi SP TH Bikramjitna award asi fanglakpa si makoi gi hona jamanani amadi makhatana Hena fagatna ba khona gani haiba wafam kaya ma phongdok pikre Thoramasida more da laiba civil society organization kaya su saruk yaduna pangthokle TOMTV ki dama camera person ibung osna gloina paudum jaribi asapriya lorembam TOMTV news more Amaromda SP Bikramjit na ngasi traffic police station amasu hangdokre hiramsigi matangda mafam adugi lairiba aikoi gi executive editor Dhamendra Wangkhoim chadagi report ama adubu ngasi nume si khudong chaba lorga aina moregi praja da so appeal tawjaningmadi traffic ki problem asite khoi thana kaktana traffic problem traffic police kaktana solve tawbunga moi praja myam khunimang chu punna gyan taminaba machangi lairiba traffic law status lairiba countries te lairiba traffic law singasi kaidana satpa law violate tawdaba madu tawbiganu haina ai amtang appeal tawjege border town wariba more da akhoi tungan mafam kya dagi larol dikaloina to mafam kya dai mi lakpa myam singna akhoi more apikba more town achinba kya asibu control tongno ben ta akhoi Manipur police lokholpa sakho thorangi adumba development program am oina tenobon police station gi saruk amoriba more police station gi adumba traffic unit na mangasi akhoi tenobon gi police station gi SP Bikramjit na akhoi ngasi inauguration tobikre masimangna akhoi tungan mai ki kya dagi lakpa myam singda akhoi hena solution da khudong chaba ma phangani haibasi more police cho thajaba ma wehore paudam jariba Cameraman Ibung Osnagalona Dhamendra Wangkhoim more police station. North-Eastern Council Ministry of Donor Gimit yang Makada Writers Forum Imphal na Sinduna Numit Humni Chupna Sathagadaba Festival of Literature, Dance and Music ngasi Jain Manipur Dance Academy da hudokre Festival asida Assam, Tripura, Odisha, Arunachal Pradesh, Sikkim yauna tongan ba state singdagi lakpa saknairaba poet, writer, dancer amadi musician kyana sarugyari thoromaduda athoiba mithunglengi oiba warol piraduna lamdamasigi saknairaba filmmaker aribam Sam Sharma hai literature, dance amadi music asi miyoiba khunaiga tatna thanaba yadraba posak amani lamdamasigi nat amadi chatna bibo malemda masak takpada literature, dance amadi music na achoba thodang lauribani maramaduna aikhoina aikhoigi laijariba lai haraubugi jagoi isai pena amadi literature asi ngak senduna thambagi tangai fadaba lai haiki sai mai ibibisi sigi chapchaba mafamdi activity bam thayana khali makoi ni piba koi society da Manipur society makoi ni piba agak papangba eloni alojiti ai wari ni tanga biya le jage akoi ngasep tiban do habigi wali mayang khamira man ngasep tiban do habamle Kumbang nasi isin tinggal lagi fit semacam nasi lah. Mayang hai itu apa tu lah isin cik kamu hinci ini kesor, kesor ini ngasih di bandar gap tu macam ni dengan isin bukan kan faham kan awak PM mana kerja itu pun sih masih tak ada nak aku kalau betul thank you. Nagaland Chanariba Article 371A extend toguni hairiba asigi matangda laingakna chum aran thidoktuna miyamda khanghangadabani haina UCM na laingakta taksalakpaga loinana lakliba tangkunga matoi kaisampat laimajam laikai The framework agreement ki matangda miyam gi mifama pangthoktona khongjang sangsilagani hairi ngasi lamfelda laiba UCM gi office ta pangthokpa pau gi mifam amada UCM gi president Sunil Karamna framework agreement na maram oiduna lamdam asigi miyam bo maithak tangauduna thamba si laibak thibani agreement asigi interlocutor oibata natana hojik Nagaland gi governor oriba Arun Rabi ka Nagaland gi stakeholders singna mifam pangthoktona agreement asi thasigi kontrama thoida loisilagani haina loiba asina achumba oirabadi mamang Manipur gi stakeholders singa wari sanagani haikiba du oithokadoribra haina hanglakpaga loinana lamdam asigi laingakliba luchingba humphuna agreement asigi matangda masa gi declaration pinanaba haikiba wafam ngasi fawba taksindana
mana kanduna leiba laibak thibani karigumba agreement asina lamdam asida akaiba pirakpa thoklabadi madugi afafatagi daita pumba laingak liba luchingba humfuna pugadamni amaromda mamang sahida lamdam asigi furup kayana saruk yaduna pangthokiba October rally da lowkiba warep sing amuk hanna cheksin halagani framework agreement ki mayokta khongjang sangsin mabgidamak miyamna sem saduna lebiu haina miyamdasu appeal torokdi khana khiba adugumba stakeholder naga singoi stakeholder khanara matung danga si tholai wapam jinje autonomous naga territorial council lama semba yabagi wapam amang si yaurai adug lonana article 371A Nagaland da chanari ba singse extend torpa haiba wapam simaga thamaiba wapam singase United Committee Manipurna kanglok phuruk ki mingda thausil thorang amata tawba yaroi haibidagi manungsana torokpa adu makhongthang amani hairiba wapam singase United Committee Manipurna yaba sungangamoy aduna hairiba wapam singsi yengjara akanda Manipur government na tasena harakanda autonomous naga territorial council article 371A se si chanaragani haiba wapam amma laibase Manipur government na kaya yamna sumbano natraga kari leirage khangma haibana singba wapam singase Manipur miyamda clarification ama tawgadabani haibasigi farm oiba state namakak Manipur langaki thambiu haiba wapam singe thamjani Kumza lising ani tara taruki MPSC exam ki matang da High Court na pirakliba order asi laingak na haksin na loba ka loinana senaram sing sairak pigadabni haina All Manipur Student Union MSUna laingak ta section wa thamlakli ngasi thangwei banda laiba mahairoi lup asigi mayai loisang da pangthokiba paugi mifam amada lup asigi President Peter Laishram na kumza lising ani ga tara taruki MPSC exam asi aranba yaure haina matam kaya gi mamang dagi MSUna mamiyam da khanghan bata natana mari lainaba singda thengkhang kaya da wakatuna lakli handakta Manipur High Court na tarakliba order asi laingak na haksin na lobuta natana wathok asida January bumba punamak achum aran naidana cherak pigadabani loinana CBI na thijinba matamda laingak amadi MPSC na saugatuna aranba tawriba kaya asibu para tambigadabani amaromda MPSC gi ex secretary Syamlal Puniabu deputation da thananaba thorokpa order asi live activity investigation taromdaida deputation da thadokhiba habasi achumba kaya fongna losinaba thorangni mahiroi kaya bu ningba kahen kibata natana lamdam asigi miyamna MPSC da thamlamba thajaba mangkiba asi lamdam asigi oina sauna mangjaba amani mangkiba thajaba sing hanjin hanbana punumaki yaifaba oigini haina mahakna makha takhi paliba lengak asina khankraba niomlana khankraba adugumlaba adugumba sing thabak tawkraba khankraba sing adu immediately terminate tawgadabani ngasi mahiro singna ninganaba poiba experience singna ninganaba poiba singasa si athuma tamda konduna justice tampuraga achumba lambi afaba lambi mahiro singi damakta sengna MPSC ama thonglaungna hangaleri chumna exam tawri habasa lebang myamda khanganba matam oire aduna paliba lengakna generiba khudimak thabak singdagi terminate tawraga masa masa gi chanaba daita dandi pigadamni hana emsuna midai thong thamjari Imungi fibam da yamna khudong chadraba amadi leifam leitraba imung amang asi Chief Minister N Biren gi mityeng makhada leinanaba lam leinanaba senfam kusina kibakal loinana hingnanaba pambai oinanaba sel gi mateng pikre pasoi kendro gi manung channa laiba sagolban tera yengkhom leirakta laiba sadokpam sana hanbi mapuroiba laikidraba Ramesor mahaki masanupa mit udraba action sadokpam amadi masanupi twinkle gi leifam leitraba awaba du ubadagi miyam gi numita laktuna Chief Minister N Biren ga unake mapuroiba layengnaba honaba da makoigi laizaba lamsing yontokibadagi leifam leitraba amadi mit udraba masanupa gi awaba du ubada Chief Minister na angamba mateng pangani haibadagi ngasi DC Imphal West and Pravin amadi Jenimski MS and Jitendra mari lainaba department gi miyoi seng amadi Chief Minister gi maikaidagi tharakpa miyoi singna makoigi lainanaba lamgi saruk handoknanaba senfam amadi hingnabagi mateng oinanaba sel gi tengbang adu kusina kevani yengkhom leirak development club ki sanglenda pangthokpa chamba thorom amada senfam sing adu kusina ki Chief Minister N Biren na honorak liba asigi matangda sadokpam sana hanbina mapuroiba laikhidraba matungda lainanaba mafam leitaba amadi mamit udraba machanopa asigi awaba si ubiduna honna birakpa asi yamna nungai asigumba mateng pangbirakpa asi mamangda lairamba Chief Minister amatana tarokide haiki khangde phibam asuki matik sadabana awapadi awapagi matani yum hingo leirasu isa sumamit uningi mioi banina idai imai sa hingnabagi lambi su upai laite haibang khangde loimak haini halaitana thagat le aina haibang khangdana amuk hana aina
ꯐꯪꯉꯔꯣꯏꯗꯕ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯀꯔꯤꯝꯐꯥꯎ ꯉꯝꯃꯔꯣꯏꯗꯕ ꯄꯣꯠꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯊꯥꯒꯠꯂꯦ ꯐꯥꯎꯕ ꯍꯥꯏꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯗꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯀꯩꯗꯧꯔꯒ ꯀꯃꯥꯏꯅ ꯍꯥꯏꯕ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯁꯦꯡꯅꯗꯤ ꯍꯩꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯛꯄꯁꯤꯗꯒꯤ ꯑꯩ ꯁꯦꯡꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯅ Yangkhom Lairak Development Club ki President Hijam Ibosobana haikibada Chief Minister N Birena yamna pukchel chauna mateng pangbirakpasi asuki matik nungai asigumba asi atangbani makhatana mamit udraba masa asina yum asi punana ba vocational training gumba ama tamhaningi haike Mateng pangbaji mina mateng pangbuda kayang kuin panggadoino adu mana masana vocational training ama satlaga ngasai blind school ni khangde magi kanoda mai jo om ta hok ta de magi mama masanupi man line thak pangam ni masim tang hajar ga matang hi losin jai khoi club side Hauzik Pau ki marakhan aten break amtang logzari Diwali amasung Ningol Jacobana lakpaga iroinana Sangai Honda na festival asida Honda cars ki ahenba discount sing pizari. Hauzik lariba Honda cars ki discount sing adudi Honda Amaze up to 42,000, Honda Jazz up to 50,000, Honda WRV up to 45,000, Honda City up to 62,000, Honda VRV up to 1,10,000, Honda Civic up to 2,50,000. Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October 19 gi mangoinana lobi hogadabani. Discount sing asi gidamak terms and conditions khara laizai loinana madik charaba servicing center su laizari. Akupa marol gidamak ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Break ki matungda mayam amukahna taram nokchari lakliba ningol sakobagi thoram asigi mangoinana pot chai leiba lakliba miyam dagi karbar wala singna mamal hena lahudana ba amadi namthak tarokpada ngakthok chanana ba miyam na mateng pangane haina consumer club manipur gi president T Phulsal Sharmana thadrok cherol amana hairakli serol asina makha tarak lebdi hauzik manipur gi kaithel khuding makta online dagi chelaga pusilak pa pot chai seng maru oina induction water filter rice cooker na chingba polam kayada warranty 1 year 2 year haina tharaga warranty pidaba yamna yaure maram asina asigumba polam sing asi consumer singna laibiganu hairiba polam sing asi servicing center leitaba China dagi Korea dagi Thailand dagi amade Myanmar dagi purakba ngaktani maram asina hairiba sing asidagi miyamna section view karigumba pot sai sing laibidiba miyoi singna namthak torokpa oidaba torokpa sing nungaitaba amade pendaba lairabadi pauna bazar da laiba consumer club manipur gi office ta lakpiduna tanabiu amade mobile number 7629933367 da pau pibiu hairakli nakaramromba dukan famliba isil inaw sing na su yongadoriba posay sing adu footpath puthokna yonbikanu masina miyam gi sathok sasinda khudong chadaba kaya thokhalli hiram asigi matangda Imphal Municipal Corporation amadi City Police na su mangjongnana miyamna maningtamna pochai leiba fangnana ba honagadabani hairakli Imphal gi iroi sembada laiba Manipur Zoological Garden da tha asigi tara tareta Kaibul Lamjau National Park tagi sangai purakani haibagi pau phangbadagi TOMTV ki paumi kangbu amana mafam aduda sangsinduna pau lounana ba honarubada mafam aduda changhallakidre loinana director unage haizaruba matamda su mafam aduda lairamba security personnel singna ayuktagi kanagumba amata sak sanadri haina Zoological Garden asigi miyoi amata unahalakidre Nakalamaromda numit asida juda lamkoiba lakiba miwei kaya sanghallakhidabaga loinana authority gi maikaidagi matam ama leptiba fauba juda kanagumba miwei amata changbag ayaba piroi hairi Yaripok Municipal Council YMC gi chairperson L Haripiari Debi amasung vice chancellor
ngakpigani vice chairperson Dilip anigi mathakta councillors singna tharakiba no confidence motion mai pakibaga loinana council asigi anoba chairperson ama khanana bagidamak councillors sing camp tawba honakre councillors singna tharakiba motion adu thasigi tarataretta Thobal deputy commissioner and Bandana Devina presiding officer oiduna DC conference hall da akhanaba mifam ama punna ward Mapanda Laiba YMC Councillor Mapan Makna Sarugyaduna Pangtokuna Kanake, Mifamaduna Chairperson, Amasung Vice Chairperson Gi Anirak Tokna Sacred Board, Launa Bada Chairperson Gi Matakta Tharakiba Motion, Adubu Punna Councillor Mapan Laibagi Manungda Councillor Mangana Sawatke, Aduga Vice Chairperson Gi Matakta Tharakiba No Confidence Motion Dana, Councillor Mapan Gi Manungda Councillor Tarukna Sawatuna Board, Pikibedagi motion animak pass tore haina presiding officer na mifam aduda lautoke thajiningai oiba pau amada hojik YMC gi anoba chairperson khananaba councillor sing camp tawduna lairi ward number 9 gi councillor Srimati Longjam Kamala Devina anoba chairperson oina khalaba yai panba yabadi YMC gi apunba councillor mapan gi manungda councillor manga makhoi gi hanagi party thadok lamlaga handakta nauna BJP da yarokhibani BJP da yarokhiba sing gi manungda councillor L Kamalashu amani Lamdamasida Laiba School Sing Asi Ningthina Salaina Naba School Commission Ama Sembagi Tangai Fadaba Laire Haina Council of Higher Secondary Education Manipur gi Chairman L Mahendrana Fongdokre Wafamasi Ngase Mahiroi Luf Deshamna Sinduna Mamang Thagi Kungama Panda Pangthokiba State Level Environmental Written Quiz Competition 2019 gi Makong Matang Taraba Mahiroi Singda Mana Matum Yanthokpagi Thorom Amada Athoiba Mithunglen gi Oiba Warol Piratuna Fongdokibani Palace Compound Laiba Lamyan Basanglenda Pangthokiba Thorom Aduda Mahendrana Makha Aduna College amasung University sing ase yangsinanaba University Grant Commission laibagum School Commission linkhat kadabani lamdamasida School Commission laitabana mari lainaba department singna yangsinduna lakli masina mahiroi singda magun laiba mahei pibada award padumak mayoknari amaromda desamna pangthokiba quiz competition ase mahei yanba academic exercise amani masina mahiroi singda textbook tagi fangba mahei adugi mathakta anobo wakhal loksing kaya piba ngamlagani haiki Satri Satri Singhe Wakalomda competitive Jillama Pawan Badanatana the knowledge acquiring exercise Pangtopase Equiprimaki Manipuri Goina Manipur Leva Satri Satri Singhoina Yam the Live Pavani Luna Makoida Lamjan Tanabagi competition Lamjan Tanabagi Inokuna Mahapi Bani Haidana Ilosage Bookish knowledge with the Lenabagi Madu kita competitive on foga, kare hena pani ngaga. School exam pass to amna wida mukta mark amna wida mukta pamana to. Tuan ba competition nama lere. Competition tu yaun bagi itil. Amadi competition tu da sarung yar kanda sarung yar tu kana boina. Kalam da material me ama, kalam da elements me ama boina para kanda. Wakil social opa, kali mukara di kana opa. Adu bagi labi lama lakatra bagi. Kanglup ani thokna khaidokuna pangthokiba quiz competition adugi class 5 tagina 7 pawi Kanglupta Standard Robert Higher Secondary School Kanchipur ge Mahiroi MKM Sahid Afridina aduga class 8 tagina class 10 pawi Kangluptana Heritage Convent ki Mahiroi Laisangthem Langonbina ahan bamana lauki loinana Kanglup ani makta Mahiroi kunga taretta consolation prize su piki Bugyor Institute of Management and Information Technology ki Teachers Day Kam Cultural Fest 2019 ngasi sangai progda laiba SYDC Community Hall da pangtokre Thoromadu da Social Scientist Dr. Dhanabir Laishram Institute asigi Director Dr. M. Biren Singh DM College of Commerce ki Assistant Professor Dr. Wangkhem Priyo Kumar amadi sangai pro Naharol Club ki Secretary T. Khumansna Singh na athoiba lengbirak pasing wena sarugyakhe athoiba mithunglen gi oiba warol piradana Dr. Dhanabir Laishram na ngasi gi haurakliba mahiroi singna tungda Manipur gi laibak lekpa doribani mahiroi sing asina hayeng trail laklaba matungda fizet phigai setuna mina hundok lamba achapot khunduna charak pakanda matamdu gi mirol na hauzik ki mirol asibu yamna thina nganglak kadaba singdagi ngakthokna naba haurakliba mahiroi amadi ngasi gi mirol asina matam manghandana haidokhiba wa ngakna tungi yaifana bagi damak karigumba kharadi toromba mathok tai haike amaromda institute asigi director Dr. M. Biren na institute asida tamliba mahiroi singi laijaba talent uthokna naba phambak ama pibagal loinana mahiroi amadi oza ani gi marakta lainaba mari hantharakliba asigi matangdasu mahiroi singda khanghan ningduna ahenba afaba mari purakna gidamak ngasigi Teachers Day Kam Cultural Fest asi pangthokpani haiki
साइंस एंड टेक्नोलॉजी तो वगैरह इंफॉर्मेशन टेक्नोलॉजी तो वगैरह कंप्यूटर साइंस तो वगैरह जगोई जैसे तो वगैरह गेम तो वगैरह अमद वगैरह नोई हम देखते हैं मरदी नोई देखी नोई ने याम हेन बनी को मगुल लेगा नोई ना तो खंगवा सगोर मागी मथक्का उ मकब असमोन पुईना अचाव साउ सा संदन ने खंगवा आई खतक उजरिबा उकक से सा संदन ने खंगवा दे सगोन न क्या होंजरने ना नोई नोई नथक ले बसे मणिपुर को वलम से सा संदन ने that is handled not a mere wooden unate ka sumagi si lamjidi no si da mutta cha ba na siro pen da ba ꯑꯩꯈꯣꯏꯅ ꯁꯤ ꯇꯤꯆꯔꯁ ꯗꯦꯁꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯣꯖꯥꯁꯤꯡꯕꯨ ꯍꯦꯟꯅ ꯐꯕ ꯃꯔꯤ ꯊꯝꯅꯕ ꯁꯥꯇ꯭ꯔꯁꯤꯡꯅ ꯑꯣꯖꯥꯁꯤꯡꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯖꯥꯁꯤꯡꯅ ꯀꯌꯥꯝ ꯀꯠꯊꯣꯛꯄ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯗꯨ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨ ꯎꯠꯊꯣꯛꯆꯅꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯕꯤꯕꯤꯌꯣꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯅꯦꯖꯃꯦꯟꯠ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯇꯤꯆꯔꯁ ꯗꯦ ꯀꯝ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ 2019ꯁꯤ ꯉꯁꯤ ꯁꯤꯟꯖ ꯂꯥꯡꯖꯕꯅꯤ मियोबगी पुंसिबु सानापोट कुमना खनबा खुराइजम रतन पार्टी द संजरकदबनी हाइना आइना थिंख्रबा लालहोलुब कंगलेपा कम्युनिस्ट पार्टी मिलिटरी जॉइंट कमिटी के डिपार्टमेंट ऑफ पब्लिसिटी एंड प्रोपेगेंडा के सेक्रेटरी निंगथेम मंगांगना थादरोप चेरोल अमना हाइरकली सेरोल असिना मखा तारकलिबदी कंगलेपा असिदा यामना तोइना थोकपा थोकदोक अमा ओइना सेंजाव पाइबा मियोय कयाना समजरबा मियोय कयागी पुंसिबु कैसु लेतना खनबा अमदी मसागी खुदोंग चावा अनिंगबा अपांबा खरगिदमक मियोय कयागी पुंसिबु सानापोकोन खनबगा लोइनना नमथाक तौदुना मियोय कयागी राइट सिंगबु मतपीदुना लाकली मसी सेंजाव पाइबा सिंगी फट्रबा लमचेट अमनी सेलबु पाइरबदी अचुम अरान येंगदना तौनिंगबता तौबा अमदी अरानबा पुंगनमक सेल नमेनबा यारनी खलकलिबा मियोय सिंग असिगी मथक्ता अचौबा परा अमा तंबिनबगी मतंगदा पार्टी असिगी ऑर्डिनेंस कमिटीना मतम सांगना खनदुना लाकलबनी हिरम असिगी मरी लैनना मियोय कयाना पेंडबगी खोलावगा लोइनना पार्टी असिदा वाकट कया लाकपदगी खुराई थांगजम लैकाइदगी खुराइजम निमाइचरनगी मसानुपा खुराइजम रतनगी मथक्ता पार्टीना कुपना थिजलबा मतुंगदा मियोय असि मरा लेरे हाइना खंगबंगमले मरमदुना केएस ब्रतन पार्टी असिदा नुमित हुमनी फावबगी मनुंगदा संजरक्तुना हिरम असगी मतंगदा वाखल तामिनगदबनी पीरिबा मतम अमदी वार्निंग असिबु नाथैदुना मखा ताना फत्रबा हैनबसिंग चथदुना लैरबदी पार्टी असिना अकनबा चराक पीगनी हाइरकली पोक्सोबो लाना सिजनबा अमदी कोर्ट केस लैरिंगै सेरक असिदा इमुंग मनुंगदा अकी अखंग हंजिन हंजिन पीबा यानिंगदे हाइना ngasi मणिपुर प्रेस क्लब ता JSC against the brutal killing of Pari Imom कर्नल लुफकी थौमी सिंगना पाउमी सिंग उनबा अमदा ह्यूमन राइट्स एक्टिविस्ट मीना चिरुना फोंदोखरे महाकना मखा तारदुना पोक्सोगी मरुमदा कनागुंबा खरा खुदोंग चाबा लौननबा होनबिरबा असि यामना लाइवक थिबनी हिरमसगी मतंगदा मरी लेनबा लैंगा की हाई अथॉरिटी सिंगना अकनबा मियेंग संगबिउ हाइबा यावना वाफम कया मसु फोंदोखी अदुदगी मागदोबा एक से लाना चखिबा तारगदी कोर्ट से दंगासी वयल बतपथरे असिंगबा अचुम्बा नुपी सिंगी अचुम्बा वयल फंगबदा तपथरे हाइबसे हाइमनबा थोइदरा हाइना आइना खंजबनी अदुदुना पोक्सो हाइरिबा एक सिबु लाना लमजिंगबिबा ममा मपा सिंगदसु रिक्वेस्ट तौनिंगी अमु हन्ना असिगुम्बा थौदोकसिंग असिगुम्बा अंगांग पिइबा अंगांगसिंगबु अखोइगी एक्यूज नमना ओइहनबा अदुदगी मागी कैरियर मांगहनबा मागी कैरियर द नतना मयुम मकई थुगाइ मॉब जस्टिस तौरगा मिगी मयुम मकई थुगाइ बिबा अदुदगी ममा मपाबु मचागी मखादगी सेटनबा होनबिबसे तोसे लेपसे हाइबस लास्ट ओइना अपील तौनिंगबनी Human Rights Defender Manipur SRDM na linkhat ki ba chahi manga mapung pharak pagi komon thorong ga mari laina na ngasi mongsangai de laiba all as home da free medical camp ama pangthokre health department ka khusam na sinduna pangthoki ba camp aduda home asida lairiba ahal humfurom da lemna laing fanghan ki National Institute for the Empowerment of Persons with Intellectual Disability NIEPID na State Commissioner for Persons with Disabilities Relief Center for the Welfare of Differently Abled Persons Manipur amadi All Tribal Disabled Union Manipur ga khusam naduna person with intellectual disability singi nomugi oiba identification and assessment camp amangasi Manipur Press Club ta pangthokre intellectual disability oiraba mioi chahum henbana saruk yaduna pangthokiba camp aduga mari lainana NIEPID Secunderabad की पेडियाट्रिक्स की असिस्टेंट प्रोफेसर डॉक्टर जी मेरी अनुरूपा ना इंटेलेक्चुअल डिसेबिलिटी ना नारबा मियोय सिंग खंगदोक्तुना मतम साना मियेंग संहोंगनबगी वाखलनोंदा ngasi gi asigumba camp asi pangthokpani loinana akhanaba educator
Doctor amadi nurse singi khudong chaba piduna makoi bu pukning thogat pagal loinana micham miyam gumna khunai asida hingnana bagi lambi ama pinana ba honagani haike. We would like to discover many schools who require the computer assisted programs, and we support them with the infrastructure, and we support them with the computers, so that it will be a learning process from them. And we mainly included as a team. So every year we are the team members. We are coming for the past 5 years, and we are in the way of identifying the children and getting them helped out. Hauzik Paugi Marthan atenba break amatanga luxury. Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lagpa sida makhal kayagi fi fanek fangbiragani. Laisabi, yum palabi, ahal oiraba ima sing na set payaba, inbayaba, fizol kudingmak fangbiragani. Ngasi maglengsin birau Prabhavati Handloom. Moirang khom sawgaizam lairak machin natraga aikoigi phone number 6909126615 natraga 700580023 da call tawirau. Prabhavati Handloom. Lakadoriba Ningol Chakobada set innabagidamag quality lairaba ahongba mamalda pinabagidamag sem saduna lairaba Nagamapal Ima Kaithel opposite ki first floor da laiba Showers Boutique showroom inat ki oiba apama makhal gi firol suna phangadaba showroom loinana Christian singi wedding da season aba wedding gown su mafam asida phangbigani nupi kakdagi natana angang sing amadi jeans ki pants shirt half pant coat vest coat kurta pajama faijom kurkul faijom amadi ready made faijom makal suna phangama mafam Yam nuevo pao mana mafam masida adom adongi apama design kuding makki order slogzer. Amtang lengshin biro Kwai Brahmapur Nagamapal Ima Kaithel ki opposite ki fast floor da leriba Showers Boutique. Nupi ekhoi gidi khongthang khuding seksiningai gi seksiningai ngaktani. Mafam matam khudimakta aina cheksinduna talakli adubu mahusai khongchatnina khudong thiningai atumak oi Manipur da ahan boina iramdam masida sajaba ningol khudo adubu ngasidi akhoi chingnaningai oidre akhoi gi damak Bright Enterprises ki ningol khudo Break matungda makhataba pau pizari Thawal wangmataba sorok makhalai kaida laiba Social Service and Welfare Association SSAWA Thawal lingkhat kibagi chahi kontra mapung pharakpagi thauram ngasi nat ki oiba makhal mathel gi tharung kya ga loinana association asigi lampakta pangthokre thoram aduda khangabo kendro gi MLA Okram Surjakumar SSAWA gi Vice President L Ibo Pisak Thawal Municipal Council Ward number 1 gi Councillor Srimati Okram Inautombi Devi Ward Asimaki member Ningombam Anita Devi amadi Ningombam Nanda Singh Nathoiba Langwir Pasing oina sarugyake mapo kumon thoram aduga mari leinana association asibu ahan oina hodok piramba member sing amadi sahi yamlaba ahal kya da association gi maikei de achamba khudol posting pidun ikai khumnaba utki Kapulapam Kalachar Mathangda Manipuri classical dance pu mapan lamda hena masak khanganabagi achouba thodang loriba samarpanna sinduna thasigi kunda International Classical Manipuri Dance Festival pangthoklagani haina samarpan gi coordinator Latasna Devina fongdokre ngasi Manipur Press Club ta pangthokiba paugi mifam amada Latasna na makha taraduna Zen Dance Academy da pangthokadoriba festival asida Bharat ki atai state ki singdagi mathakta Bangladesh tagi lakpa classical Manipuri dance pu pamjaba amadi saukhana na bahona bada sobo thodang loriba artist Kungamari Lomna Classical Manipuri Dance Utkani Masida Lamdam Asigi Miyamna Sarugyabiduna Pangthokodoriba Festival Ase Mapung Phanbiu Haike Lions Club of Imphal Southeastern Sinduna Charter Presentation Pibuki Thoram Ama ngasi MG Avenue Dalaiba Hotel Nirmala da Pangthokre Thoram Asigi Sarukama Oina Lions Club International District 322D gi District Governor Lion Pravin Agarwal na Charter Presentation Pibuka Loinana Anuba Lions Club ki member sing ikai khumnaba utki Lions Club Imphal Southeastern gi President Lion Dr. CS Manglem na Fongdorokpada CS Charter Presentation
Charter presentation asi Lions Club International District na lamdam asigi thauna faba lion members mayam da pibani organization asina hana dagi humanity gi ground da lamdam asigi miyam gi mateng pangduna laksabani makha tanasu pangkhigani haikhe. South Eastern Lion Club की Charter presentation जी कोई Lion Club की तो का ना वो greatest करे है तारे Lion Club member mayam da induct हुई बनी कोई sponsoring club ती Lions Club of Impal Lion Club Impal East ने sponsor तौरगा कोई new member नियोजक बनी अदु ngasi दी Charter presentation फंगाए कोई Lion Club ती होना मतुंग दा Lions Club ती in the service of mankind है तारे service ता mankind की कहना था थबक तक जरेगा है ना चोंग पंग आते नहीं Ngasi Sanura Laikol Chindrel Unicam Sinduna Felicitation Cum Training Program ama Khurai Kongpal Laisram Laikai Laiba Chanura Laikai Chindrel Home da Pangthokre Thoramasida Birla Emporium Private Limited ke proprietor Y Birla Devi amasung TOMTV ki news anchor amadi Sahi asigi Iowa India Mrs Photogenic amasung brand ambassador ki title Fanglakrabi Mrs Haripriya Tongbram anibu ikai khumnaba uladuna appreciation award khusinake Thoramasiga Mari Lainana Mrs Haripriya Tongbram na magi punsi wari liraduna home asigi angang singda message kaya pikhi mi oina poklabadi akhoi sa adi whatever akhoi na di ai matam amada ai se ai muklai bak thiba leite na khan gi ba matam tu da lai bak thiba du gi ne ba ai na ngasi success ori se ishora ne haina ba malai ba do everything happens for good ishora na khoi na piri sigi maram loi mak lai ba maram se thiru rakanda aina wagi badugi mahai ne bangasi aina phangi se aduna nakhoi wakal sondaganu koi mayam lairi akoi punamak lairi sir somendro wasu I really appreciate from the deep of my heart and I'll pray for you and you people and my beloved children. Mizoram da truck mapu sing amadi driver singna National Highway 306 ki fibam yamna fatabagi mayokta matam kaktaba highway ban ta kaukre haukiba sago se numitagi kaukiba ban adu Mizoram Truck Owners Association amadi Mizoram Truck Drivers Association ani napuna kaukibani lambi fatabana maram oiraga Mizoram gi Kwan Puiga Assam gi Silser ga faunariba highway asida asok apan amadi mi laikhidaba yauna khudongthiba kaya nangkiba laikre hairi ban kauriba singna lambi asi matik chana semjinriba fauba ban handok loi hairi Manipur khundariba maring furup na Christian lining setringai mamang ngalingai matamdagi hauna pangthoktuna laklaba laurok mamang da pangthokpa maring furup ki khwaidagi chawba thoram ama oiriba lamka lai thoram ngasi maring uparup assembly na sinduna Technopol district ke Laijing Mino Belesta pangthokre our culture our identity haiba thim da pangthokiba ngasi gi thoram aduda Technopol assembly constituency gi MLA DK Karung Thangna athoiba Mithunglen Autonomous District Council Kangpokpi ki chairman Dr. ML Dominic Kausawana Thauromapu oibna loinana Langol DCC ki member CS Meshil amadi Khoibu DCC ki member M Morungsun na akhanaba Mithunglen sing oina sarugyakhe Thauromadu da Maring Uparup Assembly MUA gi Social and Cultural Secretary KS Angdumna Thauromgi nungi oiba warol piraduna hai lamkalai Thaurom asi Maring Singna Christian lining chatringai mamangda chatnaduna laklaba Maring Phuruki laurok mamangda pangthokpa Thaurom amani Thaurom asi lu hanbagsu yamna mari leinai loinana lakadoriba sahida khulda awa ana thoktanaba lining laison kyaga loinana ising khong sengba amadi lambi thong sengbagi Thauram Singh pangthokpani haiki sahi amada once October thada masigi kumaisi pangthui akoina sum yanglakpada ado aikorom lamklai fc ising khong hanna irai numita ising khong hanna lambi semgani madugi kumay ama tawrkani ani subada lamtang ka aina lamtang lambi achauba main road se sengdokpa haibani aikoi gi lamklai haibagi kumai se
थौरम अदुगा मरी लेनना लाइचिंग मिनो खुलगी विलेज सेक्रेटरी W लाइखमना फोंदोरकपदा ngasi पांगथोक्रिबा लमका लाई हाइबा थौरम असि लू हैनबगसु मरी लेनबा हार्वेस्टिंग गी ममांगदा पांगथोकपा मरिंग सिंगी क्वाइदगी चौबा सही अमदा सुक्सोय सोइदना पांगथोक्तबा यादबा थौरम अमनी थौरम असिदा मियामना खुलगी खुनथोंगदा चतुना मरिंग सिंगी पुंसिगा मरी लेनबा मखल मखा कयागी इसै सकपा अमदी मयाम पुना सागलेन चामिनबा हाइबसी सोइदना तौद्रबा याद्रबा थौरम अमा ओइना ngasi फावबा चथदुना लाकली हाइखी अखोइगी जाक अनौबा चाननाइगी दमकता थबक सुननाइगी दमकता हाइरिबा फौसिंगसे खाउननबगी दमकता येननबगी दमकता अदुगुमना पांगथोकपा क्वाइदगी याम फजबा मुरु ओइबा क्वाइदगी चावबा सही मद पांगथोकपा याद्रबा अदुगुमा मरिंग कस्टमगी ओइबा लमतंग क्लाइनी हौजे मुख सानबगी पाउ फंगबिगनी District Football Association Moirang Sinduna Ahanba El Kirani Memorial First Division Football League ngasi sanakiba match ta SYC na 11 Star bu panjin ahum amada maichiba pikre Amaromda District Football Association Bisnupur na Sinduna Chathariba Taramari Suba and Balananda Memorial Second Division Football League ngasi sanakiba match ta SWC Isokna KYSC Khazari bu panjin ani amada maichiba pikre ngasi nungtil phong khiba pause singda kari kari maru iba pau yauri bage habdo mem punna mu eng taminasi Kanglaipak Maira Police Memorial Park amadi Police Memorial Museum sangpalagani Chief Minister N Biren Manipur ki Governor na saruk yaduna ahum suba Siroi Festival loisinbagi thawam pangthokre Imphal manungda noise pollution thonbada diesel octosina achoba maram ohele W Rosen Yaripok Municipal Council ge anoba CR khananaba kem hokre Moreda WY tablet lupa samage taragani thoi Imphal dana lupa chamage mari fange report Pandam Manipur Police ki Samaga Kunganipan Suba Rising Day Pangthokre Nupi Police Personnel Sama Khangalaga Commando Training Pinanaba Honoragani Chief Minister RN Rabi Amadi Nagagi CSO Singh Yanakiba Oiramani Singnaba Manipur ki Apunbi Saktam Sokpa Yaba Wafam Khara Viral Oilakpada UCM Mai Hona Saure Territorial Council Oigera Article 371 Extend Tobo Oigera Amata Yaroi UCM Maunahama Thori Yalaga Sirame Nupi Mayum Nadi Singnai Haire Kangla Pau Wathok Amagi Warusin Purangaba Honabada Atopa Wathok Ama Laktanaba Center na Simbio Biren State Asida Sasin Tauriba BJP na Lusimba Sarkar Chin Kantagi Sarkar ne Rameso Center na Naga Isu Lusimba Pamba Fongdokre Pauzel Aigi haiba wakalun thadok laga punna thabak tawminasi Chief Minister Siroi Festival State ki thangda pangthokpa ngamba sarkar gi chawna mai pakpani Governor Maunaha ama thori yanduna siramle nisa saba miyoi ama uralakpa polam singa fagat kre Loislak pada maru iba pau amuka hana pijari Ahumlak suba Siroi Lily Festival ngasi lotion kre Siroi Lily bu ngak senduna thambagi tangai fadaba leire haina Manipur ki Governor Dr. Najma Haptulana miyang mi pungning jingsing kre Kangluk naiba wakal londa thabak tawnarakpana lamdam asigi laingak londa achobo khurau oire haina Manipur ki Chief Minister N Birena phongdokre Manipur Pollution Control Board na Imphal City manungda noise pollution amadi air pollution gi sang kaya yamna hengatpage haiba yengsingadori amadi lamdam asigi nat amadi chatnabi bu masak takpada literature dance amadi music na choba thongdang lori haina Manipur gi saknai rawa film maker Aribam Syam Sarmana haikre Ngasigi oinadi Manipuri pau matang sida lojare mi eng tabi bu namakpu Arunbala amukka hana khurumjari